ngarang numitang pung tarerom taba matamda Kuki militant singna Imphal district ki lamlai kendra gi yangang popi police ki manung chana lairiba santi khongban amadi thamna pokpi da nungmai kap sinduna landara khre Kuki militant singna yangang popi maning singda lairiba uyung makhong haina khangnari ba mpham asidagi Kuki militant singna ahanbada nungmai round kun rong kap sinduna landara khe masigi matungda ngahak kanaraga automatic rifle na singba siznaduna thamna pokpi amadi santi khongban maitei khul animakta nungmai kap silakhe nungmai kap silakpada hariba khul singa se ngak senbagi thabak tawriba security force ki kambuna miyam soktanaba section thaurangi thabak lokatpaga loinana handuna Kuki militant singi maikaida nongmai round khara kapki hairi Meghalaya gi Garo hills ta nongga mari leinaba thaudok singda manga amaga susikre sikhiba tarama sure ngarang kumbi turel da asiba hakchang ma tawtarakibadu Kuki masa oiramle hairi Sursanpur da SSC gi exam center amu hanna thambiyo haina KSO na Delhi High Court ta wakalakre Manipur da huji oiriba irang siga mari leinana Sursanpur district headquarter da leiramba staff selection commission ki exam center lokthokibagi mayokta amu hanna district asida thamanbiyo haina Kuki students organization KSO na Delhi High Court ta petition ama file tawrakhre haire Imphal police na phajin khiba youth of Manipur gi thomi sing ngasi phawbugi manungda thatoraktaba thoklabade akan mukhongjang sangsilagani haina youth of Manipur gi members na phongdokre NPP manungda ungkhanaba helakle National People's Party NPP Manipur gi legislature amasong state executive members singi marakta ungkhanaba hengalakle October 8 da NPP gi MLA sing yawba apunba state executive committee gi mifam kaukre haire higher secondary exam 2025 tagi theory exam pangthok trikanda practical exam hana pangtholagani haina kosem na phongdokre ZUF asai kumja 2022 gi December da India amadi Manipur lenga ka cessation of operation COO khuyek pinaba warep laukraba kangbuni makhoina matamadu da laukhiba warep adu jailarong miyam ge wakhalon sing khanglaga amadi apamba sing ningthina khanglaba matungda laukhiba nate ZUF Z3 na thamlaglibu wafam sing ase aranbu yumpham yaudaba ngaktani haina paladuna ZUF M Kamson NSCN da Yaokhiba haba simak yamna laibak thiba yumpham yaudaba aranbu wafam ni haina serol sinam phongdorogle